any cookie na national game da medal loba legrabra Manipur dagi oigera India dagi oigera noina hairiba Myanmar dagi oigera amu oigera ni yam ningba ama yam kan lekhali hoji cookie sing na hairi Nilakanta haibati Manipur gi medal bronze na pangam handakti wa na mo myam jo wa no e group tai kai dagi adagi di Facebook tai kai dagi viral chale moina haine nuknaraga maitai sing handakti medal kero dagi hen lo bangamdre bronze amadi hen lo bangamdre adu timwakta adu adai mirabai du maithire adu tore ada tore ne muksa masjida tawe masi matang da aina haini ba laiye cookie sing da ko Nilakanta adu ada loi tokrase wai dai piabada game da national game da hairase national game da any cookie haibani ko ai je phado oigera amma oigera any cookie medal loba legrabra Mizoram pusalakanu ko adai Merikom pusalakanu ko Merikom cookie natte adai di Mizoram cookie natte any cookie na national game da medal loba legrabra Manipur dagi oigera India dagi oigera noina hairiba Myanmar dagi oigera amu oigera cookie na medal loba yawraba national da loba yawraba ba haina judo sandaraba adai wrestling sandaraba archery sandaraba myam leme football da te khatarame football da Manipur ga khaya yawudagi noi khara sakti yarame aduga individual da noi medal loba yawraba ba ngasi bawda tauno sanaba adugi matang da di sanaba koina na amuk answer pirakani noi gi haibu to imanaba sing harai jine cookie haibadi drug haibani moi gi number 4 lalon bada lauri mayam dudi hai yengo haidar imyam jo na koina hairize just kamaina na koi community haibadi cookie manung da lairiba mayam drug pizaraga kamaina hat sigi haiba adu gatane noina hairize noi masen hatona ba drug lalolaga hojik chokchampur mi kiya no drug na series kangkokpi da drug na series mi kiya no maitai na drug na sibadi taseng na majority mi am gi bagi khara sirabadi yai ado cookie da series ri kaya mi am gre hojik da tha dangai ri bane itin now sing just cookie sing na mogi group ta amadi social media da noksan da na medal logre mirabai do a 5th effort ta hore adu ta hore ada tore aina moida hangning ba malaya any cookie haibini ko any cookie ama national game da medal lobi yaw grabra national game da natraga any game ama da noi harakanu MMA da du ata da di palakanu ko game haibini aina puslai jina ngasigi moi masen kapna ba adu asokpa yaw male ai tat pasi yaro mani da punduk tabagi ne si basi yaro ngani koina tabda ju si ba na ba khri yaw hai moina di thagalakri ada moi chipon ngangna bda di sian do mali kolam do mali ana ba do kayam ho hayo bane samga se oi lore das ai ngasi ai thaturai je ko mokoina sanabadaga noksalak baje hoi nokoina popi da drug ta huran bada as moina hengre aduna hengre as moi ju maitai na hengre na mai harapur ga di ang kari do biya have khanage ba adu dina te kada ai dei noi di ngasi gi moi masena moi gi di sanabai mahutta number 4 ka ta leibida lambida public toilet ta yam leibani haina lan to dingai da AOC daga leirami base ayamna cookie ngaktane thabak laani sidai idi IRP ne na hairani Manipur police ne haijal lani adai idi thabak torne adai idi tolo phangra da pir roi si myam je kana toino Myanmar dai lakpa cookie sing na thajaraga lalolaga masini menoi ngasi gi dubu moi maselo kapnai dubo
makoi masen di nate makoi na maitegi yumda attack torokwa maitegi lamda attack torokwa adudagi torokwa ngakani makoi masen di nate but makoi masen da kauna bada lakna da ba miyam yawe keno na kuki nung tale riba mainly kana kana no thado egera adagiti wifi egera ama ama gara makoi na kau bada lakta ba miyam yawe ai da practice tobum da leina hayeng competition leina angang miyam practice tawrine ada maning dasu suaina Take mate aduna sanabai maramda di harakanu number 4 da nawai ne hendore makoi ne hendore nisa chaba da maitei ne hendore aduna hendore nayu adai di huran bada ama tawbada chinthi bada koppada adumna competition no yaw pota competition tawna seba no mai kamna bada oigera adai di nahawan gi matang do adum doi competition tawne se tawna seba sana bada noi competition tawge khanga no noksan ge khanga no ba sinukne ka ne bai yauna noksala ka ne ba yamba saunu nana wa mata haige mirabai na hek irang thokpadagi ngasi phawba wafam amata haide international media da nikhil luwang ngangom ai si matang da kamta haisage ba ai ayam mana live da zum haigra bani mamang da su haigre taseng na lana lobi ga nu nikhil keno name mirabai masamak na world asian games tara adugi mamang da su adugi mamang da su keno togre masagi oiba live masagi video thagakrabani masi noina thena da boy bi inau sing na ko ado thena da maram oiraga admaina haibor basu ya aduga sel gi mateng pangba da su ekoi sport ki site gi oidagi amamadagi pangna pada mas mateng pangba yaubani aduna mirabai su togdi haibadi yaroi loina but akoina hena tawning bado adumak togdi haibagi pen da badi lerangani but tawtabu ma tawdi haibadi aina khangbanina aina khangba khara leibanina ado ma tawi haibase ay ama thamjage tawtabu hendokna aina tori simaina ma tawdi haibadi yai adu makoi di huju player oina leibanina khara khena basu lei ado player kudimak loina tawde natraga adu di haibasu lali kudimak tawi haiduna su ma tawdi haibdu waru basu khara leibado oi mana media da si tawhande adu tawhande katang kudubdi oi katang pawi ko tawtabu ma tawbane ai chan mirabai do ma tawi koi de ngang ni ko ado mayam olympian mayam musu tawbiyawgi adai ri kino tawbiyawgi aduna mayam waru bidana ba ai ma su dum khar le ga tarokini aduna ma su puning chingjanji chinau singna ko mai puning chingjaba ma thau yam tai ado ma sa mak su dum tawbane maina I message pizage aduma lon hangda bai oiram basu yai phana handokse Kosap faster done finish okay ma'am olympic ta natraga future da su kissing na natraga ama mai palaroige makoina medal lorokani habasidi mangda sumang nu sima ai thamjage oji makoina football da khara yawa phangise adu su ta adu yawa phangwa mali dai pari ai tuminarase game da dis singnar kanu atai singnar ga dine kulai paina bang akani na ne aptana se adu tokse ada tokse haibadi anga pa adu noi adu maiki gani yamba se yek se moirang oibro luwang oibro akai ngangom ni matang jidi hai kanade ai somda ko ren te chalu gi ko ya address somda besal lagi angang me amje bye good night besal lagi